nó bị ngã thế chắc là cáp nó ngoài thế đấy ha lát nó cáp tạm đi nè Morning guys, welcome back to my channel. Nungaibagi na kali. Parang Chak pimenta deh, betul masih Chak tau tu lagi kok. Kalau aku di pimenta sana besar loh, bukan apa ni. Ada khung ketung je loh, ni khung ketung. Kau apa pun tahu. Jum de lawan aku mah BP ke low ni, nak trip ya ni. Saat apa kok? Loh kau cili loh. Ha? 그래. 나이 짜다 봐. 너니 홈이 처음에 짜다. 너미 칸이 짜다 봐. 아두기 로카가 찔리도 보고. 나마 그만 그까 생도 되게. 그거 아두네 버터리도 이제 트립이야리. 그때 그래 우리 강칼래. 그 반응아 라이자 그래요. Dispo plate tu kai di lei ba? Dispo plate se. Kilo tu jang ni? Hamdar di kai di. Adi ising di adi lor je. Adi na kare. Kilo tu jang ni? Kamal lengi da. Ising itu. Masa tu ni log je. Wan itu tu jam cong mana ba? Thak tu mana ba? Sekolah aku di nangis sana ba. Maju cale ba ko. Ibani Pullap Chaminnaba ni sana masih. Mayar kena. Manipur ke session na chong pandan tau ron. Ada phone la ba ko ba kai do jan man ngali be gi harap tu man ba. Aur usme jan tau ne ha kan phion session la ho ta na thol lai. Aduna se jum tau ji ka kai de hai de gi tau ko. Hei. Iru lu thue ai di ko. Iru jabul ore samje pisa Tujuh puluh orang atau penang ju yen leru ni ba. Dasar yen leru bentra, leru. Mungkin ni ba. Siapa kau tu nam piece tu high kipra. Tu ni. Okay. Tu ni extra piece kira hak pun high kipra kau. Tu ni thong beti. Ai kari thong tu ke keres tu thong ane ba keres mahal tu. Gai thong tu ke burner ni thong tu ya khang ni chan. Khang ni aduna khang ani de thong da ba ya ba at one time de thong ba chal ba koi khang je na kg tara ga mari ro ba ko yen da khar ti ba ko khar yaw ba ye se man pa ma da hai ro ai di at me shuna ba ha bo ani ni da se ko ma masi harau ni mitama harau re Nga glasan tàu mà này mày tàu cái đó cái nhiệt toán lá gì đâu nè bà lá có bao nhiêu bà có xin này irum bây giờ cả nên đây ra cái dùng bộ tất cả cái dùng bây giờ nó đây như xe đi cái xe là cái gì sẽ giàu có gì dạ không có gì Dari hana no tau di tanam kopi tanam loy le Chan pa ga yipi khadi charam ne ado cham ta ke bi na nga sida nga thong da bo ko nga taw ri sida ko mu ai ni pina thong ani sangre si sonu pa jeng rang di phone la ko da ha na nga kai thabang no khai ke na as le ma thani ni ngai nga ina phajana hai da bro am tu we pan kapla yaw re ha ba hodi pan mani da impisin lo ba biona oh aduga ko na ona khali ba thabak se ko yi Manipur veterinary and animal husbandry department do madugi VO की पोस्ट ने भाई वेटरनरी ऑफिसर की पोस्ट ने को मैं हमने VO है बा कांदा खंग दब तुम याव बने आई VO हारे के कोई ना ए कई थबक तोरी वेटरनरी डिपार्टमेंट दा वेटरनरी डॉक्टर ओएगा है मदुदु ने को VO आई जी मैं हमने दी मदाना हाइदी हाई फाइ तारे को कोई समना बता एमओ आगा मेडिकल ऑफिसर खंग देना मेडिकल डॉक्टर गई जे
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯚꯤꯌꯨ ꯍꯥꯏꯔꯒꯅ ꯚꯦꯇꯅꯔꯤ ꯗꯣꯛꯇꯔꯗꯨꯅꯦꯕꯀꯣ ꯑꯗꯨꯕꯨ ꯄꯣꯁꯀꯤ ꯃꯃꯤꯡꯗꯤ ꯚꯦꯇꯅꯔꯤ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕ ꯑꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯜꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯁꯨ ꯍꯪꯕꯤꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯩꯅꯗꯤ ꯍꯥꯏꯒꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯅꯁꯨ ꯍꯥꯏꯗꯦꯅ ꯀꯨꯝꯃꯦꯕ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯑꯃꯨꯛ ꯑꯊꯨꯝ ꯍꯥꯎ ꯑꯃꯨꯛ ꯂꯩꯕ ꯑꯃꯨꯛ ꯆꯠꯂꯤꯕ ꯏꯆꯥꯟ ꯀꯩꯝꯇ ꯍꯪꯉꯧꯒꯦ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅ ꯑꯩ ꯉꯁꯥꯏ ꯌꯦꯡꯁꯤ ꯌꯦꯡꯒꯦ ꯃꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛꯇꯨꯗꯤ ꯌꯦꯡꯉꯨꯅꯨ ꯑꯣ ꯌꯦꯡꯗꯣꯏꯅꯦ ꯇꯧꯔꯒꯅꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯏꯅꯤ ꯏꯆꯥꯅꯨꯄꯥ ꯑꯃꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯏ ꯁꯤꯕꯨ ꯂꯥ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯗꯧꯔꯣꯅ ꯉꯥꯡꯉꯤꯁꯦ ꯑꯌꯨꯛꯁꯤ ꯌꯦꯡꯒꯦ ꯇꯧꯔꯦ ꯊꯕꯛ ꯑꯃꯨꯛ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯇꯟꯖꯥ ꯆꯥꯔꯗꯤ ꯌꯦꯡꯒꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯈꯪꯉꯦ ꯇꯧꯔꯛꯀꯗꯕꯗꯣ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯉꯨꯅꯨ ꯉꯔꯥꯡꯒꯤ ꯇꯧꯔꯛꯀꯗꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡ ꯑꯩ ꯑꯗꯨꯗꯤ ꯕ꯭ꯂꯣꯛꯇꯣ ꯑꯝꯇ ꯆꯦꯛ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛꯇꯣ ꯍꯥꯏꯔꯤꯕꯀꯣ ꯕꯣꯏꯅꯥꯎꯒꯤ ꯄꯥꯔꯂꯔ ꯃꯃꯥꯡꯗ ꯈꯥꯝꯃꯨ ꯐꯦꯟ ꯍꯥꯏꯔꯣ ꯕꯔꯅꯔ ꯊꯥꯒꯦ ꯇꯧꯔꯤꯌꯦ ꯑꯥꯗ ꯕꯔꯅꯔꯁꯤ ꯀꯣꯟꯅꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯑꯥꯗ ꯕꯔꯅꯔ ꯑꯍꯨꯝ ꯑꯣꯏꯔꯒꯁꯨ ꯃꯆꯥ ꯃꯆꯥꯗꯒꯤ ꯇꯧꯕ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯕꯔꯅꯔꯁꯤ ꯃꯁꯤꯗ ꯊꯥꯒꯠꯂꯅꯤ ꯑꯁ ꯁꯥꯔꯦꯍꯦ ꯑꯗꯨꯅ ꯌꯦꯟꯁꯦ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯦ ꯑꯗꯨ ꯃꯣꯏ ꯊꯤꯜꯂꯛꯇ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯣꯏꯅ ꯂꯧꯔꯨꯕ ꯐꯔꯦ ꯗꯦꯂꯤꯚꯔꯤ ꯉꯥꯏꯗꯨ ꯁꯨꯝꯇꯕꯨꯀꯣ ꯁꯣꯝꯗꯗꯤ ꯄꯨꯡ ꯀꯩꯅꯣ ꯇꯥꯁꯜꯂꯛꯑꯦ 8 ꯇꯥꯁꯜꯂꯛꯑꯦ 11ꯗꯤ ꯆꯥꯅꯕꯅꯦ ꯁꯤꯜꯂꯤꯁꯦ ꯑꯗꯨꯅ ꯂꯝꯕꯤ ꯊꯣꯛꯏꯉꯩꯗꯀꯣ ꯁꯥꯏꯠ ꯊꯣꯛꯏꯀꯥꯟꯗ ꯏꯁꯤꯡ ꯂꯧꯈꯤꯒꯦ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏꯔꯦ ꯊꯣꯡꯕ ꯍꯧꯔꯦ ꯁꯤꯗ ꯆꯥꯕꯁꯨ ꯍꯣꯔꯦꯟ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯥꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯇꯣꯏꯅ ꯌꯦꯡꯕꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒ ꯃꯌꯥꯝꯅꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯕꯛ ꯈꯟꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯨꯛꯀꯁꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯒꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯋꯤꯁ ꯇꯧꯕꯤꯔꯛꯄꯒꯤ ꯃꯌꯥꯝꯒꯤ ꯂꯥꯏꯕꯛꯇ ꯏꯁꯣꯔ ꯆꯥꯟꯗꯅ ꯊꯕꯛ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯊꯔꯛꯑꯒꯦ ꯁꯤꯗꯅ ꯉꯥ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯣ ꯉꯥ ꯇꯣꯏꯔꯒ ꯊꯣꯡꯕ ꯁꯤꯗꯅ ꯑꯇꯩ ꯇꯥꯎꯔꯒ ꯊꯣꯡꯕ ꯃꯌꯥꯝ ꯑꯃꯀꯣ ꯑꯩꯅ ꯆꯪꯕ ꯑꯝꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯉꯥꯛꯇꯅꯤ ꯏꯅꯥꯎꯄꯤ ꯉꯥꯛꯇꯅꯤ ꯆꯪꯉꯒ ꯀꯥꯞꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯂꯥꯞꯅ ꯀꯥꯞ ꯇꯥꯕꯅꯤꯅ ꯀꯣꯛ ꯑꯝꯇ ꯈꯨꯝꯗ꯭ꯔꯦ ꯃꯣꯏ ꯑꯗ ꯁꯤꯗ ꯀꯩꯀꯩꯅꯣ ꯉꯧꯗꯣꯏꯁꯦ ꯅꯣꯏꯒꯤꯁꯦ ꯑꯇꯥꯎꯕ ꯊꯣꯡ ꯑꯃꯅꯦ ꯉꯥꯔꯦꯟ ꯈꯥꯅꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯔꯣꯝꯕ ꯑꯃꯒ ꯀꯣ ꯊꯤꯟꯗꯣꯔꯁꯤ ꯁꯤꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯅꯤꯒꯤ ꯊꯤꯟꯒꯗꯕꯀꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯅꯤꯒ ꯑꯩꯈꯣꯏ ꯔꯥꯍꯨꯜꯍꯣꯏꯒꯤꯒ ꯁꯤꯅ ꯉꯥ ꯃꯇꯨꯡ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯈꯥꯕꯩꯁꯦ ꯂꯧꯊꯣꯛꯎꯔꯥ ꯏꯔꯣꯝꯕ ꯍꯥꯞꯈꯤꯗ꯭ꯔꯅꯦ ꯑꯗꯨ ꯉꯥ ꯊꯣꯡꯕꯒ ꯌꯦꯟ ꯊꯣꯡꯕꯒ ꯍꯥꯞꯄꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯅꯣꯏ ꯉꯁꯤ ꯆꯝꯐꯨꯠ ꯑꯃꯗꯤ ꯐꯨꯠꯇꯕ꯭ꯔꯥ ꯑꯈꯨꯃꯥꯒꯤꯔꯣ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯆꯝꯐꯨꯠ ꯐꯨꯠꯇꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯆꯝꯐꯨꯠꯇꯤ ꯐꯨꯠꯇ꯭ꯔꯦ ꯑꯈꯨꯃꯥꯒꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯍꯥꯏꯁꯦ ꯑꯈꯨꯃꯥ ꯃꯇꯣꯝꯗꯒꯤꯗꯤ ꯌꯥꯝꯗꯣꯏꯗꯣ ꯑꯣ ꯌꯥꯔꯦ ꯑꯍꯥꯟꯕ ꯔꯥꯎꯟ ꯊꯣꯡ ꯂꯣꯏꯈ꯭ꯔꯦ ꯑꯀꯣꯟꯕꯒꯤꯁꯤꯅ ꯏꯕꯥꯏꯅ ꯊꯣꯡꯍꯧꯔꯅꯤ ꯑꯩꯈꯣꯏꯅ ꯊꯤꯟꯕ ꯆꯠꯂꯤ ꯀꯥꯟꯗꯕꯀꯣ ꯏꯪꯈꯨ ꯆꯥꯛ ꯂꯥꯝꯃꯕꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯄꯨꯡꯁꯦ ꯂꯣꯟꯁꯤꯜꯂꯨꯔꯣ ꯌꯥꯒꯗ꯭ꯔꯣ ꯂꯣꯟꯁꯤꯜꯂꯨ ꯌꯥꯏ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯗ ꯊꯧꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯀꯣꯟꯗ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯐꯣꯟ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯑꯣꯀꯦ ꯔꯣꯜ ꯑꯃꯇ ꯌꯥꯎꯔꯛꯑꯣꯅ ꯃꯀꯣꯟ ꯃꯍꯤꯗꯣ ꯃꯥꯂꯣꯝꯗ ꯌꯥꯎꯔꯝꯒꯗ꯭ꯔꯣ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯃꯨꯛ ꯐꯪꯗꯗꯅꯕ ꯁ꯭ꯋꯥꯏꯗꯤ ꯌꯥꯎꯗꯕ ꯖꯥꯠꯂꯣ ꯑꯗꯨꯗꯤ ꯌꯥꯎꯕꯒꯨꯝꯗꯤ ꯅꯪꯗ ꯆꯨꯝꯃꯤꯀꯣ ꯍꯣꯠꯅꯔꯝꯗꯅꯕ
ꯑꯩꯅ ꯍꯪꯅꯔꯣ ꯍꯥꯏꯈꯤꯕꯅꯦ ꯍꯌꯦꯡꯗꯤ ꯎꯁꯣꯞꯇ ꯂꯩꯌꯦꯕ ꯉꯁꯤ ꯑꯣꯏꯒꯤ ꯑꯣ. ꯊꯣꯡꯕ ꯎꯁꯣꯞꯇꯣ ꯑꯣ ꯑꯗꯨ ꯆꯥꯛꯊꯣꯡꯕ ꯂꯣꯏꯔꯦ ꯂꯣꯏꯔ ꯇꯧꯔꯁꯤ ꯑꯣ ꯆꯥꯛꯄ ꯌꯥꯏ 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 ꯑꯧ. चला मा बाय बाय ꯕꯥꯏ बाय बाय ꯆꯠꯂꯦ ꯆꯠꯂꯦ चे थरोसेना ꯍꯣꯏ ꯍꯣꯏ 비라메 아무 과텐데 뭐 묵정으로게 ꯑꯩ ꯃꯅꯤꯡ ꯌꯨꯡꯖꯤꯜꯂ ꯊꯝꯃꯝꯃꯒꯦ ꯁꯤ 어 야네 야네 난 가이 부터는데 신이네 단 트럭 들어보기야 너닝도 거의 뭐 어우 짝자들이 짝짝들이 시험 틀리네 ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯉꯟꯅ ꯆꯥꯏ ꯈꯔ ꯉꯟꯅ ꯍꯥꯏꯔꯛꯑꯝꯃꯗꯤ ꯌꯦꯡꯉꯣꯁꯦ 까우토이니네 꾸진 찌면도 까우토이니네 얘는 또 올라올래 어이 거울에 ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯏꯟꯖꯥꯡ ꯊꯣꯡꯗꯅꯕ nga 통문에 ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯏꯟꯖꯥꯡ 얘네 아주 먹고 물음 먹어 라나 제 싸들이 cái này huy mình 라튼 아이라 ꯁꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯌꯥꯔꯗ꯭ꯔꯣ thác ra 파르게 ꯊꯥꯎ 다음 해라 다음 해라 뭐 이다 뭐지 ꯅꯠꯇꯦ ꯃꯥ ꯀꯛꯆꯤꯡ ꯆꯥꯎꯔ ꯄꯨꯔꯛꯑꯦ ꯈꯣꯡꯅꯥꯎ ꯎꯇꯤꯡ ꯄꯤꯕꯨꯛꯇ ꯆꯥꯎꯔꯒ ꯆꯥꯎꯔꯒꯅꯦ ꯂꯩ 그이 마마 시그러 봐야지 ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯅ ꯐꯦꯁꯕꯨꯛꯇꯩ ꯇꯧꯔ ꯂꯩꯕꯅꯦꯕꯀꯣ hôm mấy chị hôm một bài nó sẽ chia tiền làm chưa 이 다들 다음 판에 해봐 그는 식값이 야더라 후이도 다음 판들이 일단 누가 까보게 아주 까는데 부스도 언니를 까면 애들 저거디 다음 판에 헬리 하다 ꯐꯗꯤ ꯐꯔꯕꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯛꯏꯁꯦ ꯐꯠꯇ꯭ꯔꯥ 거기 너는 값이 야번더라 응 ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯨꯔ ꯂꯥꯛ ꯌꯥꯏꯅ 야이다 짝뒤에가 하이네 누구 마마 앞에 들어왔네 하 뽀 lấy phăng đi ok lấy tiền làm gì thế lại em ra ô nuôi ăn chả bà mà thì hồi nung đang ngoài chả rồi hồi 뽀 lấy đi mình lâu chắc là cái hạt tri vào ꯑꯩ ꯉꯥ ꯑꯇꯥꯎꯕꯗꯣ ꯃꯇꯨꯝ ꯑꯃ ꯄꯤꯔꯛꯀꯦ tao cho cái thằng cái xin là cái gì non veg sát được không cô 저거 니네한 니라니 네토안 닌티디 강게잖아 닌티디 타복 자그래 야오야 돼 작은 아이로는 네네 học rồi bỏ Em ra tiêu xí đó là party ngay party tiêu tiêu của phụ bố bố lên chú chết chú Nadia happy birthday xin thằng ba ojaro 지디나 거의 이엔 차고 깡부 거이 거 이동 차 차도 어두 코나가들 강데 미디 야메 이엔 차고 깡부 거이디 누피 게이는 코나 맨 사이에 누피 안한 거야 하는 거이디 너는 뭐 어디 코나 들이 보여야 와우 랑이면 이거 그거는 그야 혼노나 Chris hope ya Kut ab mung sama ka hamuro pesin Mama amung ka hamuro hambiro Siapa ya Yang siapa ya ini saya mereka ya saya mau potre aduh bu aji khanji di fanam lema mandi da wow fanam lema ji dia Pren kalau kamu takut kudu lu yen ya ni nungdang bukcha ya ni yang thong de ju